Elders, mamang talaga, Pablo, symbolize our knowledge, unity, and the preservation. Lakshmi Puruki Secretary General in Malaysia. The Sigi Apena Pangthokhre International Day of the World's Indigenous Peoples. Akwegi handaki theme na akwegi safeguarding life, health and environment, honoring indigenous midwives and addressing socio-economical crisis in Manipur na thambi handaki UN ge akwegi United Nations ge 100 na thambi ba handaki kano se theme je yearly theme je ado akwena ngasi pangthokjoriba je handaki chahisiga tharaga ahumlak suba third oidoini third international day oidoini international indigenous day aduga akwena ngasi pawda pangthokjarapada akwegi manipurda lebiriba akwegi yelomi phurup kunmanga che loina ma saru yabi handak chu dum yabiri aduna akwena ngasagi president asu loina ma habigre ko akwegi ngasagi manipurda tariba akwai punna leminariba community myam se akwai punjalaga akwegi imalebaki damakta akwai challenges leiriba myam se akwai punba khulaw amo ina punjalaga lawminadragadi akwai maipa oi habege adugumba warol amasu akwai president na thambi kibedo ai dum amu repeat tawjarage aduna akwai myam se akwai culture tradition aduga akwai horafam ethnicity je akwai hayangwai akwai generation to generation akwai pass on tawna bagi damakta yelomi phurup ki akwai main aim and objective se akwai preserve documentation aduga akwai ngasagi manipur da tariba micro and sub tribes akwai on the verge of extinction whose population is less than 100 sub tribes the micro tribes 100 ki makhada lei biyauri aduga akwai tarau sina akwai 700 ki mayada tumaina leiba adugumba akwai community mayam se akwai empower tawrakanda makhoibu akwai yokhatiraba matunda makhoi population hengalanba aduga makhoi voiceless mayam se akwai yelomi phurupna voice of the voiceless oiraga akwai ngasi phawbuda makhoina thagatpa ngamdaba issue mayam ama aduga akwai folklore da hairagasu akwai preserve tawgadaba mangke tawraba mayam am leibisi akwai yelomi phurupna initiative lobjaraga chigumba mayam ama akwai preserve tawgadaba thamjai el phawmai yellow fruit ki president koi ngasi world indigenous day function se manipur da su masi mayam function ba yaba adumba program ma sinjabri aduna ngasi se manipur da tangdu leita da ba koi amaga khaibung leina ba se matam sangna leina rabanina akoi gi manipur da yellow fruit ni haraga su function si ipun da ba asina maram oidana akoi si amaga se function pundra manina lapthona ki bai tai ko ora lapthona krai ba dinate aduna ngasi yellow fruit sina akoi manipur da lairiba akoi gi singmi tami
yellow mi sina koi myam se igi khongul liba khoi amana amabu thadok na dana ba sirabo matamsda manipur da su yellow fruit sina asau thodang ama lau si haduna khoi smana sangsa jarakpane aduna sahi kumsi ga ahum sudora aduna ngasi khoina pangthok cheriba program si su akhoi gi manipur gi yellow fruit sing se amaga amaga basak khangna daba amaga khangna raga su khoi thabuk punda badagi akhoi si function jam pun bai ngam ngam daba haitare aduna ngasi yellow fruit gi ngasi world indigenous day ge program sida akhoi sigi yellow fruit ki khoi tawgadaba thabuk mayam se akhoi gi spokesperson mayam akhoi gi wangloi mayam na ngasi su akhoi gi lakpiriba meetings da lakpiriba pung khudimakta akhoi chamatane akhoi punda yade habagi matang da hairakani akhoi pannam chaduni akhoi punda yade iramda manipur sta hujik se kanna irang laiba matam se yellow mi akhoi na yellow gi lam akhoi gi fruit da kan mata bani madugi damakta akhoi kanna hona jari